function sida lengbiraiba ahal laman laiguru ise linau ise salsing amadi akhoi media partner akhoi TOMTV adagi aigi iyambasing adagi akhoi network gi akhoi sir lengbiraiba akhoi naujaki rakesh akhoi team haitare mayambo ahamta da kognona ikai kono bukchari Kangla akhoi Kangla food production haitare masi akhoi matam kuirogi mamangdagi maming ni taraga yamna popular oina leramdagi ngasidi company sibu habidi food production company sibu ngasidi akhoi lamjingbana chalai bai tare run tawse ngasidi hobusida akhoi yamna paw akhoi lamjingba group ki oina pame akhoi wakhal da lejari ba pandam haiba tare akhoi Kangla food production sigi naikon maikai dagi Manipur gi akhoi mapam khading makta akhoi Kangla lamjingba akhoi Kangla akhoi item jing haina sum haira to akhoi Kangla bujia dagi akhoi makan khara leiriba singse Manipur gi kachin koya sin bathungna phangan gi pandam da koina hona jarakpani plus aikoina mafam sigi akoibdagi akhoi mafam sida thabak tawiriba Kangla food production sida akhoi thabak subi gadoriba kangbu singbo akhoi gi lamjingba group ta manung chana family mo oina lakbi bagi damak tasu mayambo kana thagat bo khongdok sare akhoi hana Kangla food production da lerame missing adagi akhoi lamjingba group ka de hojikti imwa magi mi mo oina punga dawrabanina Kangla food production sida laigadori mi singina aina mayamna thamjaninge kamai tawna akhoi cha na thangna ba thoiba pose kamai tawna quality laina masak mataw fajana aduga mayamna kamai taw yohangal ge habdo madugi wakhan thadabiyo afaba jinjak akhoi pot laiba miduna laigi matamda akhoi kophai ka ba akhoi phattaba kari kara thengna taragadi minachu pamoi doine aduga son thoiba pose masa yam taru tanan ba hygienic oiba mong da putok pataragadi customer na amuke na pam doine adana ngasigi function sida icham chamna ngasidi akhoi inauguration program ai tare Kangla food production by lamjingba haiba nauna inauguration tawagi function asida aina wahi yam khangu sunate haibdi jinjagi matang da akhoi yam khangu sunate khangibdi mangda leiriba mayam ne khangbirabne sana khona saribdi mayam na sabani aina sabanate just akhoi di maming khakki company sida as a member mo oirubagi company sigi manung da leijabagi wani sana bdi sonu putokuni ne sana me matang di somne ne khangbirabne aduna public ta karamba makhan gi item phangan ga dage karamba quality leiba karamba hygienic yan afa makal gi production do kamai to phang ga dage habdo son gi khutta leirabane aduna ngasagi masigi any problem habdi karim confusion leiba any conflict oiro anything raw material oiro any problem leiba taraga su akhoi gi mafam sida leiba akhoi gi higher authority gi mi khara se leigadar bising daga tanabiraga kari tawraga kadai da awatna kari leiri aduga asido chondani heli bijina sini wali bijina sini have tanabiraga yamna sokatpa ma oibdo ado ohennaba ohelasi have do ai thamjage aduga ngasigi aroibda nambol maike sida akoina sigumba lamnu group na salai basi nambol maike haitare si December district chingam gadaw male December maike sida akoigi lamjingbagi oina sonan sigumba mafam ama kanba ngamakpase nambol maike da leiriba mayam praja punumakta thabak pibagi achawu tanjam jo khone lawjabada phangjare na khalle aduna masigi makha tarakpata expansion haiba podam lai akoigi da akhoi how to expand akhoi gi business kamai taw da har kon da Kangla food sida mayam na sanaramba jinjak haibadi bujia bundia adagi akhoi gi Kangla kabo lohong odaga sinaba hajing podaga sinariba sigum bujana taba atopa item
mayamna tongnadaba mapalamdi tongnaba akhoi sidari tongnadaba madugi potuma akhoi sida pusalangna honabani madugi poto pusalakma matamda market da chatkani or chatno habdu ngasagi sub dealer adugi leiriba subscribers sing da kamai tong yohangadagi habdu su seida leiriba mi sing china kitang thawai haksang yawn honabiraga aigine na khanna honabiraga achaw mai pakwa ama habdu ohenaba ohenbiu habdu ai mayamda thamjaraga ai matang solution ke thank you han maktada tinbiriba mayambo aina ikok nonjana khoramjari ayakna lamjingbagi management bu aigi thamoi dagi sengna thagachari karigino haiba matamdadi ngasi gi function yamna maru oiraba moigi Kangla food product amuka hanna hingat hanba numit haidare sigi numit sida aibu kawiraktuna yahon bibagi damta aina hanjana thagachari ado mayamna hanadagi mayamna pamaga lakpa yamna nungsina yamna phajana toramba product amani Kangla food product haibasi company amani aduga mayamna su yamna pamna sanaramba dukan da yamna phajana yonaramba kaino mayamna ngasidi matam khara phangdaba matamda mayamna nungaitabsu mayam ama leiramgani ado ngasidi amuka hanna puthoktana lamjingba group na amu hanna masibu amu hanna hingat handuna mayamda yawhangani haibase khoina su aikhoi aihaki aingondagi yamna nungaijaba poi ado ngasi ure aina yengbada yamna ahongba mayam amasu ure aduna yam phajana thajaba lei aingonda masigi anauba management sina yamna phajana puthoktana mingonda yawhandana mina yam pamna hana dagisu hena pamna mina pamna yaduna market yamna chatkani aduga yamna mai pakpa ma oigani haibase sigi kainoje hana dagisu adum mina masak khangaga leiba potnina amu henna sak khangakani haibase mayamna aduga any eno amada sangma matamda industry amada sangma matamda lamjingba group hairaga akhoi ngasi mayamna yamna munna khange hojikti hana sahi ani makhai mu sura madra moise aina sum hana ihan hanba tabada gi ngasi di mina su yam khangna mina su yam nungsiba group ama oire hojikti yam kanna honaraga mayamda kari awatpa akhoi gi praja mayamda kari area da watlige mayamda kari awatpa singdo chang tadna quality da su chang tadna mamanju hongna kamai tawraga akhoi gi leibak sida akhoi gi miyam sida yohon bangam gadagi haibase makhan gi moi yum sabada oiro adudagi dairy product oiro moi mayamda hojik akhoi de yohon biba ngamle ado ngasi changai be inda haidare food processing haidare ko si changai moi gi yamna nouba ama oigadoini aduna moi yam challenges mayam ama thengnarakani area khudimakta moi challenges mayam ama hanasu thengnaramani ado sisu moi gi di anauba ama oigadoini aduna aigi adum net feed leiraga aigi khangjabasing aigi advice haidare ko aina support tawba ngamba khai aigi side tagi ai adum support tawgani asima ai thamjaningi aduga hojik loinabak leire hojik loina ready da leire machine singsu loina yaraga leire hanagi main power su loinabak leire aduna hojik potse puthokpa haurani aduga hojik market ta hanagi dealer kari gi through da yawba haurani adubu hanagi challenges mayam aina hojik haiba matamda yamna chawna production tarko matamda raw material ki challenges mayam ama lakani adagi kamai tawraga quality da kamai tawra compromise tawroige adai raw material do matam chana kamai ni yohangadage production do optimal capacity da adum kamai tawraga production tawraga leigadage haibage sigi logistic issue mayam se adum yamna hay akhang singa tanaraga adum moi solve tawraga chatpa oipa ngamgani haibasu thaje aduga yamna mai pakpo oisanu adu moina sangsal leiba lambi singda any industry da moina sangsal lakpa singsida mai pakpo oisanu haibase thamjaraga isaida tension jaraga thank you
June tang taruki 2019 gi sagol sen numit asida Kangla food product asi lamjingba group na loksin khibadagi ngasi mak sangaragani loina na ngasi mak pok puthok chaba haujaragani puthok kodoriba posing edingi manungda ahan makta dai khoina aikhoi gi leima kabok hairiba makhal asi puthok sagani mathangda aikhoina amuk garlic mixer na Kangla food na yon bada aikhoi gi Manipur puna mangna atopa state sing nasu sak khangbiraba adugam laba garlic mixer asi su sungsoi soidana maki puthok saragani mathang oina aikhoina leiramiba item kunthra gi mathakta leiriba item sing adu mathang aikoi hapsin jarak lagani loinana aikhoina anoba edible oils haibadi chaba yaba thau hangam thau asi su sungsoi soidana maki athu matamda Manipur gi praja miyamda phangan jaragani ai isamak Kangla food product unit of lamjingba group ki production manager oina leijabani ai gi mingna Tonjam Anand Kumar Singh Lilong Sajing Singkhong Laikai dagini ahana maktada aina karigumba khara prajagi mayamgi mamangda thamjari asigi mesil asina aikoi crunchy hogadaba mesilni crunchy hariba angang singna yamna pamnaraba adugum laba Kangla food product na puthokadoriba hauraba jinjak asi hariba mesin asidagi phangadabani aduga next ta aikoina ring amadi milky ball phangakadaba mesin asina mesin ani asidagi aikoina puthokchagadabani mesin ani asina yamna thuba matamda aikoina mesin operator gi matengna asigum laba Kangla food product unit of lamjingba group na ngasi mak sangagadoriba adugum laba pot product adu asigum mesin asidagi puthokchagadabani aikoina product adu semi finished puthoba matungda roaster sida aikoi sahanjagani sahalaba matungda magi hitto aikoina changa magi matungina thagala matungda roaster ra unga matung sagala matungda maka sida tarakani taraba product adu leiriba sidagi bol manba machine asida totchagani loina na akoina sida totpa matamda sida ghi thau akoina sida darkar oiba masak sing adu hapsagani ado spray oina samaina akoina spray oina kapsagani asigumba spray gi machine lasina aikoina spray oina kapsaraba matungda sidagi product adu finish goods oithokani finish goods oiraba matungda aikoina production machine da halaba matungda aikoina product adu praja miyamda aikoina dealership ki through da yon thoksagani mathangda leiriba machine lasi aikoina bujia hobada sinna bayaba machine ni loina na alu chip hoba yaba machine ni alu chip su makhal kaya ama masla yawba achamba makhal kaya gi alu chip aikoi Kangla food product na puthok saragani kitchen asida aikoina number 1 da leijariba aikoi gi leirang asi aikoina kabok haunanaba mayamna pamna sanariba luhongba amadi sorat makhal kaya gi adugam laba function sida sizinariba kabok leima kabok hariba makhal adu hariba khang asida aikoina taujaraga puthokchabani mathangda aikoina hariba ani suba leirang asina aikoina garlic mixer Kangla food product ngasi phawriba si garlic mixer dani garlic mixer adugum laba hauraba thumlaba yaaba makhal kayagi mahau leiraba adugum laba garlic mixer adu sungsoi soidana hariba leirang asida hauraga puthok saraklagani aduga ahum suba khang asisu aikoina mafam matangi matungina product ki matungina aikoina sida haujagani si ahum suba leirang asida aikoina sitsu bujia hoba yai garlic su hoba yai loinana popcorn phawbaju ngouba yabagi khangni sigum laba khang asidagi aikoina chujaki pothok amadi aikoigi garlic mixture gi pothok amadi kabok ta sizinariba bujia ki mateng pangba yaba adugum leirang ni aduga hariba aroibagi akoigi leirang asina chujak kabok akoi chujak kabok asi sungsoi soidana maki mafam hariba sigi leirang asidagi puthok sagani leirang asi chujak kabok ki leirang ni leirang asida chujak kabok hauro matungda chujak kabok sinajaragani alu se maku khoktaba yade alu maku khokpagi machine ni alu chi puthongna bagdamakta aduga maku kho matungda sigi machine lasina aikoina alu
ꯆꯤꯞꯇꯣ ꯈꯥꯏꯅꯅꯕ ꯃꯦꯆꯤꯟꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯕꯨꯟꯗꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯥꯎ ꯌꯥꯎꯔꯒ ꯄꯦꯀꯦꯠꯇ ꯍꯥꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯍꯥꯏꯗ꯭ꯔꯣ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯕꯨꯟꯗꯤ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯥꯎꯗꯣ ꯃꯈꯥꯗ ꯂꯣꯏꯅꯃꯛ ꯆꯨꯝꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯪꯅ ꯄꯨꯊꯣꯛꯆꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯍꯥꯏꯗ꯭ꯔꯣꯒꯤ ꯃꯦꯆꯤꯟ ꯑꯅꯤꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯦꯆꯤꯟ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯑꯣꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯦꯆꯤꯟ ꯑꯁꯤ ꯁꯤꯖꯤꯟꯅꯔꯦ ꯕꯦꯁꯣꯟ ꯇꯣꯠꯄ ꯃꯇꯝꯗ ꯕꯦꯁꯣꯟ ꯑꯁꯤ ꯑꯍꯥꯟꯕꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯇꯣꯠꯂꯝꯃꯤ ꯈꯨꯠꯅ ꯇꯣꯠꯄꯗꯨ ꯄ꯭ꯔꯗꯛꯁꯟ ꯌꯥꯝꯅ ꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯄ꯭ꯔꯗꯛꯁꯟ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁꯣꯟꯒꯤ ꯃꯦꯆꯤꯟ ꯑꯁꯤ ꯁꯤꯖꯤꯟꯅꯖꯕꯅꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯗꯛꯁꯟ ꯃꯦꯆꯤꯟ ꯑꯁꯤꯅ ꯄ꯭ꯔꯗꯛꯁꯟ ꯄꯨꯊꯣꯛꯑꯕ ꯃꯇꯨꯡꯗ ꯄ꯭ꯔꯗꯛꯁꯟ ꯑꯁꯤ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯕꯅꯤna ꯑꯩꯈꯣꯏꯅ ꯄꯦꯀꯦꯖꯤꯡ ꯃꯦꯆꯤꯟꯗ ꯐꯤꯅꯤꯁ ꯒꯨꯗꯁ ꯑꯗꯨ ꯑꯩꯈꯣꯏ ꯍꯥꯟꯖꯒꯅꯤ ꯐꯤꯅꯤꯁ ꯒꯨꯗꯁ ꯍꯥꯟꯐꯝ ꯑꯗꯨ ꯑꯩꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯐꯨꯠ ꯀꯨꯜꯃꯨꯛ ꯆꯠꯂꯒ ꯂꯩꯖꯔꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯎꯔꯕ ꯀꯪꯂꯥ ꯐꯨꯗ ꯄ꯭ꯔꯗꯛ ꯌꯨꯅꯤꯠ ꯑꯣꯐ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯍꯥꯎꯔꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯄꯦꯀꯦꯖꯤꯡ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯗ ꯍꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯁꯤꯟꯅꯖꯔꯒꯅꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤ ꯃꯦꯆꯤꯟ ꯑꯃ ꯑꯅꯤ ꯃꯦꯆꯤꯟ 8 ꯑꯁꯤ ꯄꯦꯀꯦꯖꯤꯡ ꯃꯦꯆꯤꯟꯅꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯛꯂꯤꯕ ꯄ꯭ꯔꯗꯛꯁꯟ ꯀꯤꯆꯟ ꯂꯣꯝꯗꯒꯤ ꯄꯨꯊꯣꯛꯆꯔꯛꯂꯤꯕ ꯄ꯭ꯔꯗꯛꯁꯟ ꯐꯤꯅꯤꯁ ꯒꯨꯗꯁꯤꯡ ꯑꯗꯨ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯥꯟꯖꯔꯒ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯇ ꯊꯥꯅꯅꯕꯒꯤ ꯇꯌꯥꯔꯤ ꯂꯣꯏꯔꯒ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯄꯦꯀꯦꯖꯤꯡ ꯃꯦꯆꯤꯟ ꯑꯁꯤ ꯑꯩꯈꯣꯏ ꯑꯦꯁꯤꯌꯥꯟ ꯃꯦꯆꯤꯟ ꯑꯁꯤꯒꯨꯝꯕ ꯃꯦꯆꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯍꯥꯞꯆꯒꯅꯤ ꯑꯩꯈꯣꯏꯅ ꯐꯤꯅꯤꯁ ꯒꯨꯗꯁ ꯑꯗꯨ ꯃꯊꯛꯇ ꯍꯥꯞꯆꯒꯅꯤ ꯑꯩꯈꯣꯏꯅ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯒ꯭ꯔꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯅꯗꯕꯤꯗ ꯇꯥꯔꯛꯑꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯤꯇꯔ ꯇꯧꯔꯒ ꯆꯞꯆꯒꯅꯤ ꯃꯥꯒꯤ ꯔꯣꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯤꯇꯔ ꯇꯧꯔ ꯆꯞꯆꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯗꯨ ꯇꯥꯔꯛꯀꯅꯤ ꯑꯗꯣ ꯄꯣꯠꯇꯨꯗꯤ ꯁꯤꯡꯒꯜ ꯀꯛꯄꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯛꯍꯟꯅꯤꯡꯕ ꯃꯑꯣꯡꯗ 3 ꯀꯛꯀꯦ ꯍꯥꯏꯔꯦ 6 ꯀꯛꯀꯦ ꯍꯥꯏꯔꯦ ꯑꯗꯒꯤ 12 13 ꯀꯛꯀꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯀꯛꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯃꯦꯆꯤꯟ ꯑꯁꯤꯅ ꯄꯨꯊꯣꯛꯆꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯊꯪ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯕꯣꯛꯀꯤ ꯍꯥꯟꯕ ꯌꯥꯏ ꯒꯥꯔꯂꯤꯛꯀꯤ ꯍꯥꯟꯕ ꯌꯥꯏ ꯈꯥꯇꯥ ꯃꯤꯊꯥ ꯑꯁꯣꯃꯤꯌꯥ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯜꯀꯤ ꯕꯣꯟ ꯔꯤꯡ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯦꯆꯤꯟ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯍꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯁꯤꯟꯅꯖꯔꯒꯅꯤ ꯂꯥꯛꯂꯤꯕ ꯗꯦꯠ ꯌꯥꯎꯗꯕ ꯔꯣꯜꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯒꯗꯧꯔꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯈꯣꯏꯅ ꯗꯦꯠ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯃꯦꯅꯨꯐꯦꯛꯆꯔ ꯗꯦꯠ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯀꯥꯞꯆꯒꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯚꯤꯗꯤꯑꯣ ꯖꯦꯠ ꯀꯧꯏ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯖꯦꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯒ꯭ꯔꯥꯝ ꯃꯁꯤꯡ ꯂꯣꯏꯅꯃꯛ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯃꯦꯅꯨꯐꯦꯛꯆꯔ ꯗꯦꯠ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯥꯞꯆꯔꯒ ꯗꯦꯠ ꯑꯗꯨ ꯀꯥꯞꯆꯔꯒ ꯔꯣꯜ ꯑꯁꯤ ꯄꯦꯀꯦꯖꯤꯡ ꯃꯦꯆꯤꯟꯗ ꯄꯤꯁꯜꯂꯕ ꯃꯇꯨꯡꯗ ꯍꯥꯟꯒꯗꯕꯅꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯦꯆꯤꯟ ꯑꯃ ꯂꯩꯔꯤ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯠ ꯍꯥꯏꯕꯗꯤ 3 ꯂꯦꯌꯔꯒꯤ ꯅꯨꯡꯁꯤꯠ 2 ꯂꯦꯌꯔꯒꯤ ꯅꯨꯡꯁꯤꯠ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯅꯨꯡꯁꯤꯠ ꯑꯁꯤ ꯑꯆꯝꯕ ꯅꯨꯡꯁꯤꯠ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯒ꯭ꯌꯥꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯍꯛꯆꯥꯡ ꯁꯣꯛꯇꯅꯕ ꯑꯗꯨꯒꯨꯝꯂꯕ ꯀꯨꯏꯅ ꯊꯝꯕ ꯌꯥꯕ ꯃꯥꯒꯤ ꯇꯥꯏꯃꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯥꯌꯔ ꯗꯦꯠ ꯀꯥꯞꯆꯕꯅꯤ ꯍꯥꯏꯔꯤꯕ ꯃꯦꯆꯤꯟ ꯑꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯃꯦꯆꯤꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯥ ꯑꯁꯤꯗ ꯂꯩꯖꯔꯤ ꯑꯩ ꯇꯥꯛꯆꯒꯦ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯇꯥꯡꯂꯕ ꯑꯁꯤꯒꯨꯝꯕ ꯃꯦꯆꯤꯟ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯦꯀꯦꯖꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯦꯆꯤꯟꯅꯤ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯃꯦꯆꯤꯟꯅꯤ ꯑꯁꯤꯒꯨꯝꯕ ꯃꯦꯆꯤꯟ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯄꯣꯠ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯁꯣꯛꯇꯅꯕ ꯍꯦꯜꯊ ꯍꯖꯥꯔꯗ ꯑꯣꯏꯗꯅꯕ ꯑꯗꯨꯒꯨꯝꯂꯕ ꯅꯥꯏꯇ꯭ꯔꯣꯖꯦꯟꯒꯤ ꯃꯦꯆꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯖꯩ